और हम लोग खाना पीना बहुत मुश्किल हो रहा है और कोई कोई तो बीमार भी है. We have requested so many times to NSI PGCL to take care of this for clearance, but nothing. They haven't done anything in support of the public interest. Numit kharani asida nong leptana chubana maram oiraga Imphal juri lambi ge mafam kyada landslide thokpa amadi lambi tatpa yawbana sathok chasinda chauna apanba pibata natana passenger amadi gari thoriba driver kaya lambi da panduna leire hairi hiram asigi matangda national highway number 37 ge barak manaki civilong village manakta panduna leiriba international awardee actor kachangthai gonmai na hai baraki civilong manakta lambi chatpa yadabadagi mafam asida leirakpa numit humni sure panduna leiriba miyoi sing asigi manungda anaba kharasu yauri Chana Thangnabagi awaba kayaso mayonari. Lambi block Toriba Mafam asi NHIDCL ge authority singda sambinaba haibada tabidre adubu humanity grounda Bharatiya company ge machine sing sisinaduna housing lambi asi hangdoknaba kana honari masimakti thaganingai ne housing wariba fibam asida lengangna athubada mineng changbiu haina mahana makha thaki 2-3 दिन से हम लोग रास्ता ब्लॉक हुआ है और हम लोग खाना पीना बहुत मुश्किल हो रहा है और कोई कोई तो बीमार भी है. और हम लोग NHIDCL को बोला है, वो लोग मदद भी नहीं करता है. वो लोग बोलता है सिर्फ एक डोजर है. इतना लंबा गाड़ी का इतना लंबी रास्ते में सिर्फ एक डोजर है, ये क्या करेगा? Lambi asida panduna leiriba nilimkai gonmai kauba mioi amana hai juri bamdagi Imphal chanaba lambi maru oina kaifundai na chingba mafam kaya yauna chingning khaibana maram oiduna mioi chamanga rom lambi asida panduna leire mioi singa sina mayok nariba awaba singa si khangbiduna mari leinaba authorities singna athubada mireng changbiu haina mahana makha takhi. About hundreds of people are stuck around here between this road, and this is not the place where we have been stuck. We have been stuck from Jiri, Kaifundai, and we have requested so many times to NSI PGCL to take care of this for clearance, but nothing. They haven't done anything in support of the public interest.